Ex Minister I Hemochandra na Congress Party dagi tokibada party asida mangjaba karisu leite mahak masagi apambagi matungina chachakibani haina Manipur Prez Congress Committee gi President Kaisam Mpcc na fongdorakle wafamasi Imphal gi Congress Bhavanda Impact News ka Kaisam Mpcc ga akhanana unabada Impact News na hangba wahangi pau komoina Mpcc na fongdorakibane mahak na makha taraduna Hemochandra asi haukiba matam khara asida electoral politics turning thina saruk yadraba mahaki constituency gi miyam ga afaba mari thambangam misakamani loinana mahak party asigi thabak thoram singh dasu mapung fana saruk yakidraba miyoyamani haina maral sirakhe Hemochandra na Congress Party da siriba Maral Singh asi Congress ka mari laina de mahak masagi wakalon fongdok chabane mahak na party dagi tokrabatungda XMLA yauna masak naiba miyoy kaya ama Congress Party da join tawrakke haiba kaya leire haina fongdorakhe Ma tokibasida isa hajekibdo thojona koi party da mangjeb leite ma tokre haibasida ngasi party da join tawgena ngasi maksi XMLA adagi senior politicians adagi young dynamic leaders mayam join tawgena magi di tawhibaduda akhoi gi vacancy mention ge haina mayam si ngasi mi mayam la hore huji